Manipuri University na yumbu oiduna mathang thagi marida Y20 ki seminar University asida pangthoklagani haina Manipuri University ki Vice Chancellor Professor N. Lokendra na phongdokre. Y20 ki theme manga gi manungda ama oiriba Shared Future Youth in Democracy and Governance haiba theme da pangthokadoriba seminar asi G20 Summit ka mari lenana nahasingda focus tawduna pangthokadobani hairi. Hariba seminar asida participant chamanga yankai gi manungda foreign panelists amadi delegate kuntaruk India gi manung Manipur gi wang madi gi delegate amadi panelists kuntranipal amadi Manipur gi humpumapal na saruk yagani. Seminar asigi manung sana Manipur gi district tarataro konsinaba center na pandam thamli loinana Manipur University da affiliate tawba college singi mahiroi humbudra romna su hariba seminar asida saruk yagadauri. Manipur asi picture basu culture amadi sports kilamda India gi oina achauba tawdang ama lauri loinana lamdam asigi nahasingna aspect khudingmakta singthaningai oiba thabak thorong kaya paikhatli haina VC Professor N. Lokendrana phongdokhi. Tenglopol district manung sana laiba Kwatha village lamkhaida tampakta west toba lalalup amagi mioi khara laire haba kaknaba pau ama police ki source taki phangba matung inangarang CDO special unit khabaisoi amadi konsuba sam rifles ki apunba kangbu amana mafam aduda changsduna thiba humbagi tabak jathakre hairiba thiba humba aduda jingnaningai oiba mawongda lakhiba ain na tingkraba lalalup RPF PLA kini haiba mioi ama ngarang numidang wairamgi pung mangarom tabada Pagat pangam kre security na farba misak adudi ningombam yai mongba sing Elias Pomba Elias Ingel zahi kontra mari apokpa en ivotombi sing Imphal East district ki khongman mayele kaidagini hairi farba mioi adu kumja lisingani ahumda lup asigi Juribam minority affairs ki director ne haba nawba koba amagi kuthangda party asida changlaba matung Chandel district ki sajik tampakta basic military training phangduna kaksin khunawdagi self style lieutenant colonel amuchau koba amagi makhada thabak tobani haiba police ki wahang pakhumda khangba ngamki haina police tagi phangba paw man hairi loinana mahak asi Manipur galona ba Myanmar gi ngamkhaida security personnel singda chathok sasin gi matang amadi Kwatha area da lambi thongi phibam yengba lakpada phaba ngamki bani makhata ba ain bi ba thabak lokhatna ba Mori police station ekre hairi. Ngasi ayukta wangu tera mayai laikai gi mamang namlam lokonda sanau laba ama siduna lairamba thengna khre sanasi matau karamna amadi kari karamba lainana siribano haiba asengma khangdok nanaba mari lenaba lenga ke pokning singsilakli wangu gram panchayat wa number 3 dege sanasam Vidya Sagar koba amana makhatana asigumba sasan kaya sirakpadagi mangjaunana kalhaunaba lamdam asomda lairiba sasan singidamakta lokhatpa yaba jeksil thorang sing lokhatpiyo haina appeal tawrakle.